ꯑꯗ ꯑꯩꯗꯤ ꯍꯟꯗꯛꯇꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗ ꯌꯥꯝ ꯊꯥꯏ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗ ꯀꯣ ꯎꯕꯒ ꯑꯗꯨꯝ ꯂꯧꯔꯦ But then you are hurt. Now pretend you're ꯑꯁꯦꯡꯕꯗꯤ ꯁꯤ ꯀꯂꯔꯤꯡ ꯇꯧꯗꯣꯏꯅꯦꯕ ꯀꯂꯔꯒ ꯇꯧꯔꯒ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯃꯤꯟꯅꯁꯦ ꯏꯪꯖꯜꯂꯛꯄꯒꯤꯅ ꯃꯔꯣꯜ ꯑꯃ ꯄꯣꯂꯨꯁꯟ ꯂꯩꯕꯒꯤꯅ ꯃꯔꯣꯜ ꯑꯃ ꯉꯁꯤꯗꯤ ꯁꯒꯣꯜꯁꯦꯟꯅꯤꯅ ꯑꯩꯒꯤ ꯁꯨꯝ ꯑꯩꯅ ꯈꯟꯖꯕ ꯑꯄꯥꯝꯕ ꯑꯔꯩꯕ ꯈꯔ ꯑꯗꯨꯝ ꯀꯠꯆꯔꯝꯕꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯈꯥ ꯇꯥꯕꯁꯦ ꯑꯉꯥꯡ ꯃꯊꯟ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯝ ꯁꯦꯟꯅꯕꯗꯣ ꯂꯣꯛ ꯄꯣꯂꯨꯁꯟꯁꯦ ꯋꯥꯡꯕꯅꯤꯅꯀꯣ ꯃꯥꯛꯁꯦ ꯁꯨꯡꯊꯥ ꯊꯥꯗꯣꯛꯅꯤꯡꯗꯕ ꯅꯨꯡꯁꯥꯁꯦ ꯌꯥꯏꯔꯒꯅꯅꯦ ꯀꯣꯛꯁꯦ ꯐꯨꯕꯅꯤꯅ ꯐꯤꯁꯦ ꯀꯨꯞꯅꯤꯡꯕꯗꯣ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯅꯥꯒꯦ ꯇꯧꯔꯛꯑꯦꯅ ꯍꯤꯗꯥꯛꯄꯨꯗꯤ ꯆꯥꯁꯜꯂꯦ ꯑꯉꯥꯡꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯄꯤꯗꯕ ꯁꯦꯟꯅꯕꯤꯗꯕ ꯌꯥꯗꯦꯗꯣ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯁꯨꯝ ꯊꯥꯔꯤꯕ ꯈꯔꯗ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯄꯅ ꯁꯨꯝ ꯀꯥꯈꯠꯂꯛꯄꯅꯤ ꯃꯔꯨ ꯂꯧꯅꯕꯒꯤ ꯈꯔ ꯁꯨم ꯂꯩꯔꯛꯑꯗꯤ ꯎꯔꯛꯑꯗꯤ ꯇꯣꯏꯅꯁꯨ ꯆꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯝ ꯊꯝꯃꯤꯁꯤ ꯃꯉꯥꯏꯔꯦ ꯃꯔꯛꯇ ꯁꯨꯝ ꯕꯣꯔꯥꯒꯨꯝꯕ ꯆꯥꯕ ꯃꯔꯛꯇ ꯏꯟꯖꯥꯡꯅ ꯁꯨꯝ ꯏꯔꯣꯟꯕꯒꯨꯝꯕꯗ ꯊꯥꯛꯄꯀꯣ ꯑꯗ ꯑꯩꯗꯤ ꯍꯟꯗꯛꯇꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗ ꯌꯥꯝ ꯊꯥꯏ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗꯀꯣ ꯍꯟꯗꯛꯇꯤꯅꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔ ꯊꯥꯛꯑꯦ ꯊꯥꯎ ꯉꯧꯕꯗꯀꯣ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯗꯣ ꯌꯨꯝꯒꯤ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯎꯗꯧꯕꯅꯦꯕꯀꯣ ꯌꯨꯝꯒꯤ ꯅꯠꯇꯕꯅꯤꯅ ꯍꯥꯎꯕ ꯈꯔ ꯋꯥꯠꯂꯦꯕ ꯈꯪꯕ꯭ꯔꯥ ꯌꯨꯝꯒꯤ ꯃꯥꯏꯔꯦꯟ ꯑꯣꯏꯔꯒꯗꯤ ꯃꯌꯥꯡꯇꯣꯟ ꯊꯥꯛꯄꯗ ꯍꯦꯟꯅ ꯅꯨꯡꯁꯤꯗꯧꯅꯦꯕꯀꯣ ꯌꯨꯝꯒꯤ ꯃꯥꯏꯔꯦꯟ ꯅꯠꯇꯕꯅꯤꯅ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯒ ꯃꯍꯥꯎꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯛꯇꯣꯛꯑꯦ ꯆꯨꯝꯅ ꯁꯨꯝ ꯏꯔꯣꯟꯕ ꯀꯧꯔꯝꯕꯗꯨꯗꯤ ꯁꯨꯝ ꯃꯔꯛꯇ ꯆꯥꯕꯅꯤꯗꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ I am done fighting. ꯍꯪꯗꯣꯡ ꯀꯧꯕ ꯂꯣꯏꯔꯕ Yeah. ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯦ ꯑꯩ ꯏꯆꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯆꯣꯡꯈꯠꯀ ꯆꯣꯡꯗꯒ ꯐꯥꯏꯇꯤꯡ ꯇꯧꯕꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯃꯦ I cannot do that. I cannot do a backflip. I cannot do a backflip. Woohoo! ꯃꯈꯣꯟꯁꯤꯅꯀꯣ ꯑꯁ ꯋꯥ ꯉꯥꯡ ꯃꯑꯣꯡ ꯐꯪꯖꯟꯅꯔ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ Yep. ꯂꯥꯡꯒꯅꯣ ꯁꯥꯟꯅꯕ ꯆꯣꯡꯕ ꯊꯤꯟꯕ ꯌꯥꯝ ꯄꯥꯝꯃꯦ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯁꯣꯛꯀꯅꯤꯒ ꯈꯪꯖꯗꯦ ꯁꯣꯛꯑꯀꯥꯟꯗ ꯅꯥꯔꯀꯥꯟꯗ ꯅꯥꯏꯌꯦ ꯃꯈꯨ ꯆꯤꯛꯑꯦꯅ ꯍꯥꯏꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯉꯥꯡꯅꯤꯅ ꯁꯥꯟꯅꯅꯨꯅ ꯐꯥꯖꯟꯕꯁꯨ ꯌꯥꯗꯦꯗꯣ ꯃꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯅꯀꯣ ꯁꯥꯟꯅꯅꯨ ꯐꯥꯖꯟꯕ ꯍꯥꯏꯁꯤꯁꯨ ꯌꯥꯄꯣꯟꯇꯦ ꯑꯗꯩ ꯐꯥꯖꯜꯂꯨꯔꯦ ꯀꯩꯗꯧꯅꯤ ꯑꯃꯨꯛ ꯇꯤꯚꯤ ꯌꯦꯡꯉꯦꯁꯨ ꯇꯤꯚꯤ ꯌꯦꯡꯉꯦ ꯍꯥꯏꯅꯤ ꯐꯣꯟ ꯌꯦꯡꯉꯦꯁꯨ ꯐꯣꯟ ꯌꯦꯡꯉꯦ ꯀꯩꯗꯧꯔꯨꯅꯤ ꯇꯧꯐꯝ ꯈꯪꯗꯕꯗꯣ ꯇꯧꯒꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯀꯥꯈꯠꯂꯛꯄꯅꯦ ꯃꯉꯣꯟꯗ ꯎꯠꯂꯣꯌꯦ ꯃꯥꯅ ꯇꯧꯕ ꯐꯥꯏꯠꯁꯤ ꯌꯦꯡꯉꯣꯌꯦ ꯑꯗꯨ ꯅꯝꯃꯣꯅꯦ ꯃꯥꯅ ꯉꯪꯉꯤꯁꯦ ꯑꯩꯉꯣꯟꯁꯤꯗ ꯅꯨꯡꯁꯥꯏꯕ ꯀꯥꯈꯠꯂꯛꯏꯅꯦ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯒ ꯂꯩꯔꯤ ꯑꯗ ꯑꯩꯒꯤ ꯃꯌꯥꯡꯇꯣꯟꯁꯦ ꯃꯄꯥꯟꯁꯦ ꯐꯖꯅ ꯂꯥꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉꯨ ꯃꯌꯥꯡꯇꯣꯟꯁꯦ ꯃꯔꯨ ꯂꯧꯔꯒ ꯇꯧꯅꯤ ꯑꯗꯨꯅ ꯃꯄꯥꯟ ꯂꯥꯛꯇꯕꯤꯗ ꯑꯩꯅ ꯁꯨꯝ ꯊꯠꯄꯒꯤꯀꯣ ꯂꯥꯛꯄ ꯉꯝꯗꯗꯅ ꯃꯇꯣꯟꯁꯦ ꯁꯟꯗꯣꯛꯑ ꯂꯩꯕꯗꯣ ꯑꯗꯨ ꯂꯩꯔꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯅ ꯑꯃꯨꯛ ꯃꯄꯥꯟ ꯂꯥꯛꯍꯜꯂꯕ ꯇꯧꯔꯤꯁꯦ ꯁꯤ ꯌꯦꯡꯕ ꯑꯣꯏꯅꯁꯨ ꯀꯥꯈꯠꯂꯛꯄꯅꯦ ꯅꯨꯡꯁꯥꯁꯨ ꯌꯥꯏꯕꯅꯦ ꯃꯥꯁꯨ ꯁꯥꯟꯅꯒꯦ ꯉꯥꯛꯇꯪ ꯁꯥꯟꯅꯍꯜꯂꯕ ꯇꯤꯟ ꯇꯥꯕ ꯍꯥꯏꯗꯣ ꯇꯥꯔꯕꯒ ꯈꯪꯗꯦ ꯃꯇꯣꯟꯁꯦ ꯃꯨꯔꯤ ꯌꯥꯝ ꯇꯧꯔꯝꯃꯦ ꯇꯤꯟꯕꯨ ꯇꯥꯔꯗꯤ ꯎꯄꯥꯏ ꯂꯩꯕ ꯖꯥꯠꯅꯠꯇꯦꯗ ꯌꯦꯟꯗꯦꯝꯁꯦ ꯃꯈꯣꯡ ꯈꯤꯇꯪ ꯁꯨꯡꯕꯤꯔꯝꯕꯅꯦꯕꯀꯣ ꯏꯪꯕꯩꯔ ꯈꯪꯗꯦ ꯁꯨꯡꯖꯜꯂ ꯂꯩꯔꯦ ꯃꯀꯥꯗꯨ ꯁꯨꯡꯖꯜꯂꯒ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯂꯥꯗ꯭ꯔꯥ ꯐꯖꯅ ꯁꯤ ꯃꯔꯨ ꯂꯧꯔꯒꯦ ꯇꯧꯅꯤ ꯃꯔꯨ ꯂꯧꯊꯣꯛꯑꯒꯦꯅ ꯊꯝꯃꯦ ꯏꯪꯕꯁꯤꯗꯀꯣ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯌꯦꯟꯗꯦꯝꯁꯨ ꯉꯥꯏꯔꯦ ꯃꯇꯝꯗꯤ ꯅꯠꯂꯛꯇ꯭ꯔꯕꯅꯤꯅꯀꯣ ꯃꯅꯝꯗꯤ ꯁꯥꯏꯅꯒ ꯊꯦꯡꯉꯨꯕꯗ ꯍꯥꯏꯅꯒ ꯅꯤꯛꯄꯗ ꯑꯗꯨꯝ ꯃꯅꯝꯁꯦ ꯅꯝꯃꯦ ꯂꯣꯛ ꯈꯤꯇꯪ ꯇꯧꯋꯦ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯁꯦ ꯍꯤꯗꯥꯛꯇꯤ ꯆꯥꯁꯜꯂꯒ ꯂꯥꯛꯄꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯍꯤꯟꯗꯤ ꯀꯩꯀꯥ ꯃꯣꯏ ꯁꯨꯝ ꯀ꯭ꯂꯥꯁ 1ꯁꯦ ꯀꯥꯔꯃꯤꯅ ꯇꯦꯁ ꯃꯆꯥ ꯃꯌꯥꯝꯁꯤꯅꯅꯦ
ꯑꯉꯥꯡꯒꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗꯦꯗ खोटे ꯍꯧꯖꯤꯛꯀꯥꯟꯗꯤ ꯕ꯭ꯂꯤꯡꯀꯤꯠꯇ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯣꯁꯇꯔꯒꯤ ꯇꯥꯏꯞꯇ ꯍꯥꯞꯄꯛꯑꯦꯕꯀꯣ ꯃꯥꯏ ꯕ꯭ꯂꯤꯡꯀꯤꯠꯀꯤ ꯆꯦꯗꯨꯗ ꯑꯗꯨꯅꯦꯕ ꯑꯉꯥꯡ ꯁꯥꯟꯅꯅꯕ now pretend you are hurt now pretend you are ꯑꯁꯦꯡꯕꯩꯗꯤ ꯁꯤ ꯀꯂꯔꯤꯡ ꯇꯧꯗꯣꯏꯅꯦꯕ ꯀꯂꯔꯒ ꯇꯧꯔꯒ ꯁꯤꯖꯤꯟꯅꯗꯣꯏꯅꯦꯕ ꯑꯕꯦꯝꯃ ꯃꯥꯟꯗ꯭ꯔꯦ ꯁꯤꯗꯤ ꯕꯦꯠ ꯃꯥꯜꯂꯦ Baba, pretend you're injured, me, okay? hug Pretend, okay? Pretend you're injured. I will help you, okay? Because he's hurt. Oh wow wow Oh, sit again. wow Okay. wow wow Oh no, what happened? ꯐꯖꯔꯦ You ꯐꯖꯔꯦ got that. Dang, 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 dang. Are you okay? Are you okay? Are you okay? ꯑꯉꯥꯡ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯀꯣ ꯁꯣꯝꯗꯁꯨ ꯄꯨꯡ ꯆꯥꯏ ꯃꯥꯜꯂꯦ ꯃꯥ ꯍꯛ ꯃꯦꯟꯅꯤꯅꯦ ꯁꯤꯗꯤ ꯄꯨꯔꯥ ꯍꯛ ꯃꯦꯟꯅꯤ ꯄꯨꯔꯥ ꯍꯛꯇ ꯍꯛꯅꯤꯍꯦ ꯂꯦꯞꯄꯣ ꯐꯖꯅ ꯄꯨꯔꯥ ꯍꯛꯅꯤꯍꯦ ꯏꯃꯥ ꯍꯛꯇꯒꯤ ꯒꯔꯜ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯛ ꯃꯦꯟꯗꯒꯤ ꯒꯔꯜ ꯑꯣꯟꯊꯣꯛꯈ꯭ꯔꯦ Magically. Now I'm a human. ꯑꯁ ꯀꯩꯊꯦꯜ ꯀꯥꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕ ꯆꯠꯄ ꯁꯪꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯁꯨ ꯉꯟꯅ ꯇꯥꯔꯕꯅꯤꯅ ꯅꯤꯡꯊꯝꯊꯥꯁꯨ ꯑꯣꯏꯔꯕꯅꯤꯅ ꯇꯥꯃꯣꯆꯥꯅ ꯉꯥꯛꯇ ꯀꯥꯔꯦ ꯆꯠꯄ ꯁꯪꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤꯁꯦ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯜꯂꯛꯄ ꯄꯤꯖꯅꯕ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯇꯥꯛꯅꯕ ꯇꯧꯔꯤꯉꯩꯗ ꯑꯝꯇ ꯉꯝꯗ꯭रे ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯥꯃꯣꯆꯥꯅ ꯉꯥꯛꯇ ꯀꯩꯊꯦꯜ ꯀꯥꯔꯦ ꯃꯌꯥꯝ ꯌꯦꯡꯉꯣꯇꯨ ꯑꯩꯅ ꯄꯥꯝꯕ ꯍꯪꯒꯥꯝ ꯌꯥꯎꯕ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯍꯪꯒꯥꯝꯁꯤꯒꯤ ꯃꯅꯥ ꯃꯣꯟꯕꯒꯤ ꯈꯨꯃꯣꯟ ꯑꯗꯒꯤ ꯍꯪꯒꯥꯝꯁꯦ ꯁꯤꯗꯗꯤ ꯃꯈꯟ ꯌꯥꯝ ꯐꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯈꯣꯛꯁꯤꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯃꯃꯥꯡꯗ ꯃꯇꯝꯆꯥ ꯂꯩꯔꯛꯈꯤꯕꯗꯗꯤ ꯃꯈꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯁꯜꯂꯒ ꯃꯨꯟꯕꯕꯨ ꯉꯝꯗꯦꯕꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯛꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒ ꯑꯗꯨꯝ ꯌꯨꯝꯗꯒ ꯊꯥꯅꯕ ꯀꯩꯅꯣꯗꯨꯅꯦꯕꯀꯣ ꯄꯦꯔꯦꯛ ꯂꯥꯎꯕꯁꯦ ꯃꯀꯥꯒꯁꯦ ꯌꯥꯝꯅ ꯇꯧꯔꯦ ꯁꯤꯒꯤꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯁꯦ ꯅꯍꯥꯟꯋꯥꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯈꯦꯠꯅꯔꯛꯄꯗꯣ ꯃꯃꯥꯡꯗꯗꯤ ꯁꯤ ꯃꯄꯨꯟꯅ 10ꯗ ꯐꯪꯉꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯨꯟ ꯉꯥꯛꯇꯅꯦ ꯀꯨꯟꯒꯤ ꯀꯨꯟ ꯁꯤꯗꯩꯁꯤꯗ 50ꯒꯤ 3ꯅꯦ ꯍꯥꯏꯌꯦꯅ 3 ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯃꯄꯨꯟꯁꯦ ꯑꯗꯨꯝ ꯆꯥꯎꯗꯤ ꯆꯥꯎꯋꯦ ꯑꯗꯨꯕꯨ ꯆꯥꯎꯋꯦ ꯍꯥꯏꯁꯦ ꯃꯤ ꯈꯔ ꯌꯥꯝ ꯏꯃꯨꯡꯗꯗꯤ ꯀꯣꯟꯅꯔꯣꯏꯑꯕ ꯁꯤ ꯄꯠꯊꯈꯤꯕꯗ ꯅꯠꯇ꯭ꯔꯥ ꯑꯗ ꯃꯄꯨꯟꯁꯦ 3 ꯇꯧꯔꯛꯑꯦ 50ꯒꯤ 3ꯅꯦꯅ ꯑꯗ ꯍꯪꯒꯥꯝꯁꯦ ꯃꯇꯝ ꯌꯧꯔꯛꯑꯃꯤꯅ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯍꯪꯒꯥꯝꯁꯦ ꯅꯍꯥꯟꯈꯣꯏ ꯑꯃꯨꯛ ꯎꯔꯨꯗꯕꯅꯤ ꯍꯧꯖꯤꯛꯏꯉꯥꯕ ꯍꯥꯏꯗꯨ ꯌꯧꯔꯛꯑꯃꯤꯅ ꯍꯪꯒꯥꯝꯁꯦ 2-3ꯂꯛꯇꯤ ꯁꯨꯔꯦ ꯆꯥꯔꯩꯁꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯐꯗꯤꯒꯣꯝꯀꯁꯦ ꯌꯦꯡꯉꯨꯁꯦ ꯍꯤꯡꯃꯨꯛ ꯇꯥꯡꯉꯝꯕꯅꯤ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝꯀꯁꯦ ꯇꯥꯡꯉꯛꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯁꯤꯅ ꯑꯋꯥꯊꯕꯤꯅꯤ ꯏꯆꯥꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯗꯨꯝ ꯍꯥꯞꯇ ꯌꯥꯗꯕ ꯑꯩꯈꯣꯏꯁꯨ ꯆꯥꯗ ꯌꯥꯗꯕ ꯑꯋꯥꯊꯕꯤꯁꯦ ꯌꯥꯝ ꯐꯩ ꯄꯨꯛꯇꯁꯨ ꯏꯪꯉꯤ ꯑꯗꯒꯤ ꯍꯛꯆꯥꯡꯁꯨ ꯑꯗꯨꯝ ꯐꯩꯀꯣ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯇꯥꯃꯣꯆꯥ ꯂꯩꯔꯛꯏꯁꯤ ꯌꯦꯡꯉꯨ ꯌꯥꯝ ꯍꯩꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯩꯔꯦ ꯅꯍꯥꯟꯋꯥꯏꯒ ꯃꯥꯟꯅꯗ꯭ꯔே ꯑꯩ ꯅꯍꯥꯟꯋꯥꯏꯗꯤ ꯍꯩꯇꯦ ꯉꯥꯡꯕꯅꯦ ꯃꯥꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩ ꯆꯠꯄꯁꯨ ꯀꯌꯥꯝ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯆꯠꯂ ꯂꯩꯔꯝꯕꯅꯤꯅ ꯁꯣꯝꯗ ꯆꯥꯛ ꯏꯁꯤꯡꯁꯤ ꯇꯧꯅꯅꯕꯗꯣ ꯐꯔꯛ ꯇꯥꯔꯝꯃꯤꯅꯀꯣ ꯑꯩ ꯂꯣꯏ ꯄꯥꯅꯕꯗꯣ ꯉꯝꯃꯛꯇꯕꯗꯣ ꯆꯥꯛ ꯑꯃꯨꯛ थोꯡ ꯈꯩꯗꯦꯟ ꯑꯃꯨꯛ ꯀꯥ ꯏꯆꯥꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯃꯨꯛ ꯐꯤꯔꯣꯟ ꯁꯨꯕ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯇꯥꯛꯄꯤꯕ ꯁꯦꯟꯅꯕ ꯑꯃꯨꯛ ꯁꯥꯟꯅꯃꯤꯟꯅꯕ ꯂꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯉꯝꯗ꯭ꯔꯃꯤꯅ ꯇꯪꯈꯥꯏ ꯑꯃ ꯇꯥꯃꯣꯆꯥꯅ ꯑꯃꯨꯛ ꯇꯧꯕꯤꯔꯦ ꯁꯤ ꯂꯩꯔ ꯂꯥꯛꯑꯦ ꯈꯩꯗꯦꯟꯗꯒꯤ ꯌꯦꯡꯉꯨꯇꯨ ꯀꯦꯔꯣꯠꯀꯁꯦ ꯍꯧꯖꯤꯛ ꯃꯇꯝ ꯌꯧꯔꯝꯅꯤꯀꯣ ꯃꯤꯠ ꯅꯥ ꯌꯥꯝ ꯁꯣꯛꯀꯟꯕ ꯑꯗꯒꯤ ꯃꯤꯠ ꯅꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯕ ꯂꯩꯔꯒꯗꯤ ꯀꯦꯔꯣꯠ ꯌꯥꯝ ꯆꯥꯎ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯀꯦꯔꯣꯠꯁꯤꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯐꯔꯦ ꯍꯧꯖꯤꯛ ꯁꯤꯡꯀꯥꯟ ꯆꯥꯍꯧꯕꯤꯔꯣ ꯃꯌꯥꯝꯁꯨꯀꯣ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯍꯣꯝ ꯂꯥꯎꯔꯒ ꯃꯍꯤꯒꯁꯦꯀꯣ ꯌꯥꯝ ꯖꯨꯁꯤ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯁꯤꯁꯨ ꯂꯩꯔ ꯂꯥꯛꯑꯦ ꯀꯣꯕꯤ ꯐꯨꯟꯀꯥꯁꯦ ꯍꯧꯖꯤꯛ ꯍꯥꯎꯔꯦ ꯌꯥꯝꯅ ꯍꯥꯟꯅꯗꯤ ꯑꯩ ꯂꯩꯅꯤꯡꯗꯦ ꯂꯩꯁꯨ ꯂꯩꯗꯤ ꯆꯥꯁꯨ ꯆꯥꯗꯦꯀꯣ ꯍꯧꯖꯤꯛ ꯃꯇꯝ ꯑꯣꯏꯔꯝꯃꯤꯅ ꯍꯥꯎꯋꯦ ꯍꯥꯏꯕꯅꯤꯗ ꯆꯥꯏ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤꯅ ꯆꯞ ꯆꯥꯔꯝꯃꯤꯅꯀꯣ ꯀꯣꯕꯤ ꯊꯝꯆꯦꯠꯁꯨ ꯂꯩꯔꯛꯑꯦ ꯀꯣꯕꯤ ꯐꯨꯟꯁꯨ ꯂꯩꯔꯛꯑꯦ ꯑꯩꯒꯤ ꯑꯗꯨꯝ ꯃꯔꯛ ꯑꯃꯨꯛ ꯂꯦꯞꯄꯨꯔꯦ ꯕꯤꯇ꯭ꯔꯨꯠ ꯊꯛꯄꯁꯦ ꯑꯃꯨꯛ ꯍꯟꯗꯛ ꯑꯃꯨꯛ ꯊꯛꯀꯦꯅ ꯕꯤꯇ꯭ꯔꯨꯠ ꯊꯛꯅꯤꯡꯉꯦꯅ ꯑꯃꯨꯛ ꯂꯩꯕꯤꯔꯛꯑꯦ ꯃꯈꯥꯏ ꯑꯃ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯂꯐꯣꯏꯁꯨ ꯂꯩꯔꯛꯑꯦ ꯇꯥꯃꯣꯆꯥ ꯀꯨꯏꯔꯦꯍꯦ ꯂꯐꯣꯏ ꯆꯥꯗꯕ ꯅꯆꯥꯅꯨꯄꯤꯗꯤ ꯃꯥ ꯍꯟꯗꯛꯇꯤ ꯂꯣꯛ ꯈꯔ ꯐꯔꯝꯃꯤꯅ ꯂꯐꯣꯏꯅ ꯌꯥꯝ ꯍꯥꯏꯖꯕꯅꯤꯅꯦ ꯐꯔꯦ ꯑꯗꯒꯤ ꯕꯣꯔꯣꯏꯁꯨ ꯂꯩꯔꯛꯑꯦ ꯑꯣꯏꯃ ꯑꯩꯗꯤ ꯕꯣꯔꯣꯏ ꯁꯤꯒꯤ ꯕꯣꯔꯣꯏꯁꯤꯅꯤ ꯑꯩꯈꯣꯏ ꯕꯦꯝꯃꯗꯤ ꯁꯤ ꯕꯣꯔꯣꯏꯁꯦ ꯕꯣꯔꯣꯏꯁꯤ ꯈꯪꯖꯗꯦ ꯃꯥꯗꯤ ꯑꯦꯄꯜ ꯍꯥꯏꯌꯦ ꯒ꯭ꯔꯤꯟ ꯑꯦꯄꯜ ꯑꯅ ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯤ ꯅꯣꯏꯕꯨ ꯊꯨꯝꯃꯒ ꯌꯥꯝ ꯂꯩꯔꯝꯃꯤ ꯃꯤ ꯃꯇꯝꯒꯤ ꯍꯩꯁꯦ ꯆꯥꯎꯋꯦꯁꯨ ꯆꯨꯝꯖꯥꯅꯤꯀꯣ ꯐꯕꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯁꯤꯁꯦ ꯌꯥꯝ ꯐꯩꯌꯦ ꯁꯤꯃꯗꯤ ꯑꯗꯒꯤ ꯃꯪꯒꯟꯁꯤꯅꯕꯗꯤꯀꯣ ꯑꯗꯨꯝ ꯁꯤꯡꯖꯨꯒꯤ ꯑꯣꯏꯔꯣ ꯑꯗꯨꯝ ꯀꯤꯂꯤ ꯆꯅꯥꯕꯨ ꯑꯣꯏꯔꯣ ꯇꯧꯅꯤꯡꯉꯦꯅ ꯃꯪꯒꯟꯁꯤꯃꯗꯤ ꯑꯗꯨꯝ ꯋꯥꯠꯇ꯭ꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯆꯅꯝ ꯂꯣꯏꯁꯜꯂꯦ ꯆꯅꯝꯁꯨ ꯂꯩꯔꯛꯑꯦ ꯂꯣꯏꯅ ꯉꯁꯤꯗꯤ ꯐꯖꯅ ꯃꯥꯔꯀꯦꯠ ꯇꯧꯔ ꯂꯥꯛꯑꯦꯍꯦ ꯇꯥꯃꯣꯆꯥꯅ
ꯍꯪꯒꯥꯝꯁꯤꯃꯗꯤ ꯊꯃꯣꯏꯅ ꯄꯦꯟꯖꯔꯦ ꯃꯃꯥꯡꯗꯒꯤꯗꯤ ꯈꯤꯇꯪ ꯌꯧꯈꯤꯕꯒ ꯑꯗꯨ ꯂꯩꯔꯝꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯂꯧꯁꯤꯜꯂꯕꯅꯦ ꯑꯩꯁꯦ ꯀꯣꯕꯤ ꯊꯝꯆꯦꯠꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯀꯔꯤꯕ ꯃꯤꯅ ꯐꯪꯍꯧꯔꯣꯏꯅꯅꯦ ꯑꯥ. ꯑꯩ ꯍꯥꯟꯅ ꯁꯤ ꯌꯧꯕꯒ ꯎꯕꯒ ꯑꯗꯨꯝ ꯂꯧꯔꯦ ꯎꯕꯒ ꯑꯗꯨꯝ ꯂꯧꯔꯦ ꯀꯨꯟꯅꯦꯌꯦ ꯑꯩꯅ 50ꯒꯤ 3 ꯇꯧꯔꯣꯏ ꯃꯣꯏ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯦ ꯌꯥꯝꯅ ꯍꯩꯔꯕꯅꯦꯕ ꯃꯣꯏꯁꯨ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯆꯔꯦ ꯍꯦꯛ ꯌꯦꯡꯉꯨ ꯐꯖꯗꯔꯥ ꯍꯩꯃꯥ ꯕꯣꯔꯣꯏ ꯈꯨꯐꯖꯗꯣ ꯂꯣꯏꯔꯦ ꯁꯤ ꯌꯦꯡꯉꯨ ꯅꯍꯥꯟꯈꯣꯏ ꯎ ꯐꯪꯄꯣꯟꯇꯦ ꯌꯦꯡꯉꯨ ꯕꯤꯇ꯭ꯔꯨꯠ ꯁꯨꯃꯥꯏꯅ ꯐꯖꯅ ꯑꯃꯨꯛ ꯊꯝꯃꯒ ꯅꯝꯖꯔꯒꯦꯅ ꯐꯖꯅ ꯁꯦꯝꯗꯣꯛꯆꯔꯕꯅꯦ ꯍꯪꯒꯥꯝꯀꯁꯦ ꯌꯦꯡꯉꯨ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯍꯥꯏꯕꯅꯦ ꯃꯤ ꯍꯩꯃꯥ ꯅꯤꯡꯊꯝꯊꯥꯅ ꯍꯦꯜꯂꯤꯀꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯐꯖꯕ ꯍꯥꯎꯕ ꯁꯤꯅꯤꯁꯦ ꯆꯍꯤꯒꯤ ꯁꯨꯝ ꯍꯥꯞꯆꯜꯂ ꯍꯟꯅꯨꯔꯛꯇꯣꯔꯦꯍꯦ ꯆꯍꯤ ꯇꯪꯈꯥꯏꯕꯨ ꯆꯟꯖꯜꯂꯦ ꯇꯧꯔꯤꯁꯦ ꯑꯁ ꯕꯣꯔꯣꯏꯁꯤꯗꯤ ꯀꯜꯂꯛꯆꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯉꯥꯎꯔꯦ ꯁꯤꯅꯤꯁꯦ ꯉꯁꯤꯒꯤ ꯃꯥꯔꯀꯦꯠ ꯇꯥꯃꯣꯆꯥꯅ ꯇꯧꯊꯔꯛꯄ ꯃꯥꯔꯀꯦꯠ